Muhammad Abdul Samad I strongly support to adugi damatani isinau Meitei singdabu erasu pangan singdabu erasu akoigi Facebook ta angang gyan ta daba chahi 34 gi khangde kun kunmathoi gi khangde wakhal lo sing mapung phadriba angang singna karigmanga isalaga ekta mai hauna saudna mana adu hai gre mana ada hai gre na adi hunna dana Meitei pangan gase machi tongan ba id community hai se magi lining na maramurga tokai han bagi wani akoi se loan na maramurga amata oisin minabani akoi je Manipuri hai ni isa usat tangna riba ngaktani akoi se tongan ba yekna ba community ani na te ima amatagi garbhadagi punna tamina ba macha ngaktani ipa tongan jaraga su ko ima amatagi tagi popmin jaba amana akoigi Islam lining chatpa mapa dagi pokpa amana Hindu lining dagi pokpa amana lining do nate marudi akoi se Meitei ningon macha ngatani ko amana piba macha ni hai piba na pokpro macha bu ningon na poi natro ludi ningon do amana mapa do mapan gi oire amana manung gi oire khaktai wani macha di ningon punam akoi pokpi rakpa Meitei pokpa nupi du su Meitei nupi ni pangan pokpa nupi du su Meitei nupi ni ko aduna khoi si iching naw ne ko aduna khoi si Bangladesh ta nungsi charana lei Kachar da nungsi charana lei Tripura da nungsi charana lei karimba hangoi na ba mata leina de akhoi punna loina amaga ikai khumna ba ngak nei pangan gi khoi gi magi yaba makhai yadaba makhai du da khoi loina punna share to minai admai tawdana Manipur se tasengna di mental health anaba leiraba kangbu ni ko Manipur gi chinau sing loina kanuda akoi gi ba situation se Manipur gi situation sina toiman ladana ko Manipur gi akoi gi kano sing se mi sing se ayamba akoi ayamba changchat se nong gi hanglei mental health ki akoi gi situation si yamna illness wer pase mental health ta soklak pase nong magi helai ye ba ko wa ma bau chumna hai bangam dre wa ma bau chumna ta bangam dre wa ma bau chumna receive to bangam dre sending the su receiving the su loina problem oire du su jam pakchai ko ai Meitei thogi pangal loi ge na Meitei pangal hai gi ba yam pakchai ko adubu akoi linguistics point of view dagi yang matam da akoi gi Bengal hai ba se masi da ga seleram de ko ba seleram de ko Meitei da haibadi voice sound sing seleram de ba sina akoi gi pa dagi lakpani ko pa hari ba akoi gi voiceless sound sigi hayeng ko na voice or pam tada ba or pani ga sina ka hari ba voiceless sound sigi voice sound or pani nana pangkal hairam ba ko dagi pangal hai ko pangal hai mi kharana pangal hai mi kharana pangal hai adugi pa do kamaina pan thoi pi khongkul haibadagi ko na pa dagi ba olak pa do khongchom nu pi nongka lol haibadagi khongjom nu bi nonga rol hai pa do adumaina Bengal haiba ko haiba Bengali gi Bengal do dugi Bengal du dagi pa ba do Meitei lebak talak pam tam da pa oire ga du ka oire pangkal oire madagi pangal aidna leibadagi pangal laina sakhi bane ko adumaina akoi konthok ta Meitei nice oire pada pangal loi gi bane aduna ma ningthogi pangal oye aduna pangal ko ri nate pangal nate Meitei pangal nate Meitei pangan ni Meitei pangan Bengali haido Bengali Bengal nate Bengal Bangla ko na lakte do na Bengali ko Bengali Bengal dugagi tarak pani ko akoi gi Meitei nai soiba wahida Bengal bu Manipuri Bengal hai hojibo still akoi gi keno desu Bangladesh su Silet rom da khara haina rongani aduga keno rom desu Kachar rom da Tripura rom desu Manipuri Bengal lain dum hai ko do Bengali Manipuri Bengali nate Bengal Manipuri Bengali haragana loan du chakre Bengal haragana Muslim du chale adugi Manipuri Muslim haina khangna bado adu du kari ko ga da Meitei pangal hai isau damu
Sumaina akoigi khanna basida yamama leiba wa thambi dam da thagat chari ko mathang lakpada ne pawa nang hauda basu yaw kana gi no mayam pahudre ko adubu waroba yade karai dano aina page na khalam madu chaudamugi kai sakhra no ai lengu da loi mangre ko tangkhul na chingba who were assimilated cannot be differentiated now like Haurungbams as well as descendants of Bengali writers, the Laigingbams and Brahmins, Laigingbams and Waribams or Brahmins for that matter. Meitei is an assimilation of clans, rather tribes. Hoi, midyeng du yai adubu Meitei nation formation se masigi nation formation sida amu busu mem yawgre angu busu mem yawgre ko aduga akoigi nongpok haram gi sing sidi angu banga tani adu nongsu haram gi sidi ayamba amu banga tani ko na chau da lei ba kangbu ning thakong da lei ba kangbu khawok hairok na chingba mayam sing se lei ba kangbu sing si dum hujiksu dum kari haitare akoina yamna amata oisan nagraba liglang pareng amata da lemjan minagraba miron naina amata oina assimilate oigraba haitare ko adumaina punja nagraba ngakta ne ko aduna kari haitare hawbam se aba hawgi kangbu sing how the kento yedna hawrongbam moi sing sidi akoi kento de na si loina haiba sing si loina yaba ngakta ni ichaudamu punna paminaraga masi sing sidi gyan tamina bagi level da chum lausan baya bangak tani Bangladesh ta khai Bengal hairaga khai Bengal haina kaunai duni kaunai akoi su khai ni hai se ko khai ni hai moglai ni hai bum chule duna si yam nung siba akoi gi pride ne mane Meitei pangan se Meitei gi pride mane Meitei hai se ID akoi punmakpu lausan mangamba receive to bangamba accept to bangamba punamak si magi matambakta amatta oina leiminabagi lei pareng amada leiminaba ngamba adumba mentality chenba jati amagi khudam ne akoi Islam busu aigi oina konjan mangami aduga lining laison punamak khenaba punamak se loi lausan mangami hoi individual oiba ko phurup akoi mioi kanglup kharada magi mentality phangjaruba education na karina mangonda akai ba lehlamba yai khudamoina nongda lairan pakhang babau laisna lawraga magi kanglup to unahandri do hanthaba thaki kangbu ne but unangi aduga magi kanglup phurup kanglup tana masen mabai thoiba poiton hoigi kanglup sadana da singdu leimai sida punna tamina dana aikhoi myam se amato oiminabagi poirei Meitei leipak phobda hairaga khangnaba matam amasu leirame buduni ko dum sangna haibe ye duna Meitei si yamna chawkhatba yamna tamjaningai oiba yamna singthaningai oiba akoigi yamna wangna thanganingai oiba afaba wahi ka amaromna leitengaga iba yaba adugumba phurup kanglup amaneba ko ngallingai matamdagi magi laihauda changjalakhraba nongpok nongchup awangkha lining laison mirol punamakse loina pukhri amada ko nga macha chara sing oina isel amatada akoigi keno amatada ikom amatada punna hingminnabada apatti amata leitana chawminna khraba kanglup sing neba ko aidi kanglup neba kanagumbu khoina hulaluba taude kanagumbu khoina separate tauba leite punamakse changjalaga khoi puna leiminaba ngaktaneba situation compel tawe ko kuki singna torokpadagi saurae khole ama do hujikti angang angauba mayam thore angang angauba singna mai thokba pangai ta haina dana wari ngta haijage ai hodamni akhoigi ibok to salam da yum palami salam da yum palaga akoi ipan jepo matungda ipan dupokpa ipu do leikidabadagi ibok sina hodam da yum palaga aikoi ipa chung pokpani
ꯑꯩꯈꯣꯏ ꯏꯄꯟꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯗꯥꯝꯒꯤ ꯏꯄꯨꯁꯤꯅ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯁꯂꯥꯝ ꯃꯆꯥꯅꯤ ꯍꯥꯏꯁꯦ ꯃꯁꯥ ꯃꯇꯣꯝꯇꯅꯁꯨ ꯈꯪꯖꯗꯦ ꯔꯦꯀꯣꯔꯗꯇ ꯂꯩꯕꯒꯤ ꯋꯥꯅꯤ ꯃꯁꯥꯗꯤ ꯐꯤꯖꯤꯀꯦꯂꯤꯗꯤ 마저 호담 마차금나 레이 호담기 사기 saksanabada makokta phammaga charamine nongma aigi inau angawbna nangdi salam machani hodam nate hairubada numit kyani no mamite pita na kapkhiba aina lijari bagi waris di sini akoina hodam macha oina punna leminaram matamda angawba angang amakhagna nangdi salam machani hodam nate hairu matamda aigi ipanna kapkhibado ningjangya adudi aikoi pangan ga maitai ga leinari ba mari sida pangan singbu karigumbada angawba angang singna chaisaluragadi pangan singi mentality da kyam thina ikai banangna kapkadage aigi ipanna kapkhib maina kapam ngane ba som ngane ba thamoida pangan singna mong ko halakpa matamda maitai singda usit thawaida man bagi nakhoi adu ada haina ba adugi matauda akoigi mi singgi thamoida som gadaba singdo ai khang ningsangye I never I kaidong da ipanna aibu hek siramda fawda baba hairamaga aidi ba luna tawbiram me aigi ipukta ngasi fawda ai pando salam macha ne na ngasi fawda wakhanda khandri pangan se maitai na taba topa kanglu phurup amane na ngasi fawda ai khanma ngamdri ba gaurada lai bai sinau sing se ai laining tongan grabani makoi sing de tuka chagadabni ai ba wakhan mikup ambo khanma ngamdri ba adugi nungsibagi pukchel dunia khoi masen punna lemina siaina aina tatna paujel chenjari base masigi nungsibagi paujel sidania ba ko kanagbo sing hatredness sandokpa pambai chinau singduna nungsibagi paujel bu sandokpa pambi ba mi singdagi paujel dubu lanna uhanna bagi dongta honari base ko adudi isona khangre akhoi aidi thaina di yamna pakhumpi na khona bo hona jarami haujikan de yam kana pakhumpi na khona bo yam kana hona jadre isona khangre ko maram di kaino aina tawbusidi akhoi gi maitai lon ngangjari ba akhoi punumak se amata oina leimina gadawni amata oina nusi sarana panmina gadabani amata oina akhoi se akhoi leimina gadabani chakhot khongthang da punna thangmina gadabani manipur imana yaifare haise maitai khaktana nate manipur da leiba phurup kanglup khudimang na haigadabane ba manipur imana yaifare haibase haiba ngami se mitai ga mitai pangan ga khaktane ba chingmi punama khanaba loraga pangan mu khanaba hobagi bhapta maitai na tawrise masi se ai thamoida yamnamak yajaning de aduna angawba angang singduda ngasi para khara tambiba gi damakta wari sabani para haibadi makoida phudna saidna ngangna tawba nate achumdu sini haibadu khangan nabagi damta tambiba gi wani itihas se kharangan na loi gibani ko sanaran saikom mayam matin gre maitai da ko tilakpa yam lap khiba tin mangam do mayam su leire nakna share to binaba singdudi cultural learning and sharing punna to binaba kangbu singdudi dum merge to rokpa dem ko constitution na mai makha da lei bai di lei binari dana ko constitution na mai makha da atopa karamba constitution gi wari no gutu lai karamba constitution gi makha da leira ko no khoina phadoi se bisnupya manipuri si manipur dadi punna lemina giba se kuire aduna mapan manipur da leiba bisnupya sing sisu maitai ga punna lemina na bagi damakta aina greater manipuri platform haiba akhogi issue ama dum sagatchabani adubu ai gisu akoibada apanma myam lei ko hojik aina live ta ngangjari ba myam sing sisu facebook ki status ta izariba sing sisu loina ai gi mayok ta leiba mi su nakpa kamane ba ko aduna miyoi ba haiba sitabu chada chama kana suma phungpha banate mi punomaki thamoi pelan mangam ba haisidi lai bo ngam de ko aisu mi punomaki mapungning pelan mangam ba dinate adumaina akoi gi Bisnupriya manipuri si manipuri ni haiba sigi matang da bhumesor sing oja bhumesor ai nongma bisnu ngasi maitai pangan gi maramda aina panjari ba sumaina akoi gi Bisnupriya manipuri gi matang da mathangi kaino mada moiga khoiga se kamai punjuna ba yagadage haibagi matang duda I wari sajage aduda ojasu yobi hai tare ko
Assam Tripura aina madugi plan and project puno musiloina sociological aina pangthopa loijarabani aduga ojar adamon da amdang pau phawna bam changi akhoi gi kenogi ka Manipur gi aduga akhoi sonda leiba lewak mapu singa khara pau phawna bam changi aduga mai lewak mapu dugi makha da leiba yumnak sagai leiba amadi meiteron na mamaro noina ngangba akhoi gi Bisnupriya Manipuri singdubu ahan bada akhoi gi amatani haina punna saruk phangminanabagi lokhatpagi thawak amakha punna tawminaragadi yam phana khali kawati desu Bisnupriya Manipuri Meitei Bisnupriya bu haire da akhoi gi Manipur dasu Bisnupriya Manipuri natra Meitei Bisnupriya dum haire adumaina Bisnupriya Manipuri amadi Meitei Bisnupriya se amatani haina khoije punjanaragadi yam na phaba wani aidi punjanabagi kanoni paujel loy amani ko punjanabagi to khainabagi nate nangna Hindu ni nangna Christian ni nangna Islam ne na khaidokna bag midu ai nate aidi aikoi Manipuri ni haina claim tawjari ba punamak se platform ma da punmina badu pamjaba adugumba paukholoy amani haitare ai Bisnupriya Manipuri matang da nongma matang mathangi matang da ai thamjarake magi leibak maming sei huji khudak taning sang mangamdre mayam badu lainung thonga rel kawi ko Periton gi ko aduga lai khurem bi haisna magi nupi ahanni aduga laima lainau ta bi haisna mai nupi atombi ni Periton do matamdu da nupi thide aduna masi khonthorok pa matamda magi keno akhoi gi nupi atombi laima lainau ta bi si piraga khonthok rapani ado kitang kupna pabi ge haragadi Periton khonthok lai kam tuma dum paibi ro natragana Periton khonthok ki matang da googling to view epau.net ki kuthang da soidana article ma pa phangbi ga nai khali Abdul Samad India da mapandagi lakpa mi mayamama Indian culture language adu da ko phije chakset lausen khibagi matung da India ni haina lausen khi Manipur dasu Manipuri ningo lauduna Manipuri culture Manipuri language Manipuri yumsa kaisa lausan su Meitei ni thank you Muhammad Abdul Samad na oda tahir thank you adu ai wari se losan manga moidori ngasi se ai wari se aina yumnak sagi matang da panjara kadabaga ngasai gi miras na pallubagi huirem na hui gi kanogi isai saubagi wari duga dum tanga aina ba hajage na khalamani adu yumnak singsida akhoi chawrakna oda sajabam chu yauri sajabam chu dum sajobam maina haibasu lei ko sajabam su hai sajobam su hai ko adu chawrakna yumnak singse amtang dum yamna yumnak ti akhoi gi sigi like sigi makhapona Meitei yek salaya super sigi manung de yoba pangan gi yumnak singsida akhoi humbu mari khak dum thambirami humbu mari sida akhoi keno se mira se kori mayum si dum ariba yumnak amani kon chaba kori gi pochai sa liaina ngasai gi kon chaba heibagi wari do ngasai gi do ningthau na thamgibagi matang do kontha mayum komol mayum kaksing mayum go adu moi myam se lei karpur mayum kaino mayum adei di kong kai khong tapam ingkhol kaithel ingkhol mayum sangom sumam sairem mayum sajobam mayum sakakpam singkhong bam sumram mayum loitong mayum labuk tong mayum laigyang bam mayum ko moi sing se lei sang khong mayum lopan mayum luplak pam moijing mayum moinam mayum mangol mayum manjam mayum merai mayum maibam mayum deidi akhoi gi malsam mayum mayang anuba mayum ko aduga makak mayum da makak mayum amuba angauba pukri mayum nongyai mayum nongsai bam chesam tampak mayum tauthong mayum tin mayum khulakpam mayum khulaibam mayum khoining mayum thongkhong mayum thobal mayum thongkhong mayum gi akhoi raja thongkhong mayum ai ga yam nungsiba inau ko raja thongkhong mayum masu ngasai horopada ngak yor mamali aduga loi faudi yoba ngamam do mande adu akhoi gi yam phaba journalist ma ko paumi ma atopa kanglop singna panganda onsin khibagi matang da khara panbiramo panganda onsin khibai se
pangan on ki bagi wa oirabra natragana onjalaga chaibagi warira thangjam mayum wang yangkhobam yumkhaibam yumkham hawai ingkhon mayum hirak ingkhon mayum haikha mayum haibok mayum huirem mayum ko sigi huirem mayum sini aina huji wari sajadoise miraso yaubra yaudabra ai khangre rup mayum ipam mayum punjam pundrai mayum phesabam mayum phiringji mayum ayekpam mayum aribam mayum bogi mayum basai mayum bogi mayum gi kai no yamna Facebook te ina basu lei bani ko dolai pabam barai umbam oinam mayum masida aina yam sampana khara dang dum thamjarga loisan jarage pung 13 tasla kadore pung 8 dei ho bani oinam na pangan on badagi oinam mayum moi gi bani Meitei ko aduna ai ngasai category mari khak thambado maduda Meitei singsu pangan noi ki haise ahanba adu khudam ama oinam mayum haise oinam na pangan on gi badagi oinam mayum haiba yumnak se legi adu akoina pangan on gi ba do pangan on gi je kari gi no haibada na akoi pangan si akoi ngasai nongda lai pakhang mana laisnabu hantha tha ki nai khanbagumna prejudice and discrimination social status ta mapandagi lakpa singsi hana leramba kangbu singsina hena wange na khanba mawng ama lerame the haiba Meitei ningon singdu di kenoda akhoi lanpha kangbu singdu ta thajarga macha ningon pongani nupa pongani natra adu mani gi macha singdu lawsalluba Meitei singsu dum yorong ne ba ko aduna ningon lawrubadagi pangan oral gi ba kangbu su yawri ne ba ko aduna adugumba mayam ama leire madui mathakta mojing mayum haiba thobal mojing da leiba kangbu moigi mojing mayum kangbu se CACHAR da leigera manipur da leigera natra tripura da jahad su leisanu leining pham da su leisanu mojing mayum singse Meitei Rajkumar singni macha masu singne na moi dum yae ba ko moina dum khanjai ba aidi moina makoi gi itihas oina makoi lawjabda moise Meitei ningthemcha singdagi oirakpa kangbuni haidana moi masana masabu sak taksabne ba mojing mayum se duna ningthemcha singdagi su khoigi keno olai pangan olai haibagi khudam se khoigi mojing mayum sine ba Meitei dagi khoi pangan oli haisna oinam mayum sine ba ko mojing da khunda duna lei haibadagi damakta moise mojing mayum haikibane ba do pangan on gi bagi maram se pangan ningo lorubudagi pangan olali masana panga di karimba ningthau na yaning da bathabak torubudagi nang pangan olo aina pangan olali ko aduda ngasai gi miras ki warida du dumtang ai pajarage dum adu pajaraga ilosinjarage ngasai gi huirem mayum do ko maibam thangjam yumkhaibam yumkham huirem ayekpam aribam oinam ko sairem loitongbam labuk tongbam lairingbam laisang khong mayum asina singba mayam singse Meitei ga manaba yumnak latani ko ada miras na haibada Meitei ga manaba yumnak singse manghan bagi thaba makan tauri hai ko adusu nungaite tabada ko aduna anawa macha khra su dum pom baye aina ngasai palliba yumnak humbu mari seratabida aduga luribadi mai bambu egera ari bambu egera natragana ngasai gi huirembu egera Meitei dana huirem haiba pangan dana huirem mayum haigadaba Meitei dana aribam haigadaba pangan dana aribam mayum haigadaba ko adumaina mayum se tapkane ba ko akhoi gi yumkhaibam haire yumkhaibam mayum haigane ba ko thangjam haire thangjam mayum haigane ba aina akhoi gi mause aigi nupi si aigi missus si aigi loinabi aigi wife si koi thangjam ningon ne ba ko do pangan da su thangjam lei ba ko pangan da su thangjam lei sairem lei loitong bam lei labuk tong bam lei laing bam lei ba do moi sing loi mayum tap kan ne ba ko duna ngasai gi oja eraman na iba matamda magi do ai pajadri do miras ki khuthang de gi tabani aduga kanagumba miras ki du da magi mayok te inarak pamatamda Facebook te thangnar pamatamda aina thagnarubani madudi
huiremna mai ngasagi isai sakpagi matang se du huirem dagi akhoi gi pangan on giba kangbu oiramba yai ba ko huirem dagi pangan on gibu oiramba yai ngasagi oinam si meitei yumnak ni oinam mayum hai se aidi oinam meitei oinam na pangan on graba matung da oinam aina lehaude ba oinam mayum aina leba adumaina oinam mayum akhoi gi huirem mayum oiriba akhoi gi pangan se masi sigi haurak phamdo huirem oirangane ko aduna isei sakto isi huirem duni huirem mayum do na te miras ko akhoi gi legend hai sidi akhoi gi exactly karamba chahi sokta ningthau kanai hakta thokhiba thodok no haibase ngamdaba dunia khamba thoibi gi wari se akhoi na sapchana haiba ngamdeba ningthau kana gi matamda thokhiba thodok no aise aduna magi matamda ngallingai matamda kakhalaga samjanba pambagi wakhalonda mirasna naha moina huiremgi akhoi gi isei sakpagi matangdu mana pallu baneba adu panbai khupan se masi sigi wording du soina baneba huirem mayum sairem mayum oinam mayum hairiba singsi akhoi gi meitei dagi olakpa pangan singni akhoi gi ipa ipu singdu huirem gi ipa ipu na samba adugi kangbu do akhoi gi pangan dasu lei haigada baneba ko pangan huirem na sauba nateba huirem na sakpado mahairiba huirem kangbu singdugi manungda yumnakti huirem na sakhare yare aduga saiba huirem dugi furup kanglup tugi huirem gi maraktagi kanagumba huirem macha ama akoi pangan ongre du mabu na huirem mayum oire hairiba huirem mayum oirba matungda khamba thoibigi isaido sakpa gi potu da ko na khamba thoibigi isaido huirem na saksa basu ya pangan marakta khamba thoibigi wari se huirem na sakpa ya duna oza erabangi wari du somdang paja ge na ai khanjari aduga nakanamarom da akoi gi miras na panma matamda akoi gi oza nauria kenogi sa jawbagi Manipur past and present volume 4 haire aduga mana nauria sa jawbadi edit tawni aduga hairiba kenodudi eramanna ibni dudi mi singna amuk pangan singbu chaina bagi eramanna wakhanna sagalaga idi pangan huiremna khambatu bigi sei haiba haidna sagat khare ko natte huiremna meitei ni huirem mayumna pangan ni simdang khangbiro oinamna meitei ni oinam mayumna akoi kenoni pangan ni aribam sina meitei ni aribam mayum sina pangan ne asida yauriba meitei yumnak oinam mayum aribam mayum ayekpam mayum huirem mayum yumkhai mayum yumkhaibam mayum yumkham mayum thangjam mayum sairem mayum loktom mayum khulakpam mayum maibam mayum hairiba mayum tapiba meitei yumnak ki matung mayum tami singsa mase pangan yumnak ngataneba mayum yaudabda maibam khata hairdi meitei ni oinam khata hairdi meitei ni aduga huirem khata hairdi meitei ni thank you mayam punamak tabi bai damakta akhoi gi pangan nga meitei ga ani se manipuri umbrella gi manungda thadok na ba yaroi daba adugumba satok pa yaroi daba adugumba haksang gi kayat ki saruk amamamni aduna masida akhoi khudom biga khuyai ga khanai haiba gumbani aduda hanthana launai haiba gumbani khudna khongdagi hena important oi banate khongna khudtagi hena important oi banate haksangi part purumuk se chap manane important oi na bangaktani bodda meitei pangan bodda meitei or the Christian or the Bamon or the Laimanai or the Islamai lining or the Gaura Dharma Chatpa or the Buddhist punamak se loi punamak meitei ni Manipuri ni aduna Manipuri nomenclature sigi makhada akhoi sinungsi chanana leminabase masi yamnamak gyan taba khongchat ama oigani naha mirol gyan tadaba ngausanaba wakhan tadaba mi singna ngangba singdo madu singdo khara ignore to busu khara tamba phai
ignore ko aingonda chairak pa ngang pa mayam pun mak se onjal laga loi pun ngang na leita di isa ithau to roi ba ko moirang mayum si di Meitei gi ni ko mayum ta pe na loina akoi ke panganoi ni ha banate Meitei gi sagai da angko bam tappa matung da ko akoi bam tappa matung da mukumuk mayum tapadi madu ke no ne ba akoi pangan sagai ne ari bam hai di Meitei ni ari bam mayum mai di pangan ne sai rem hai di Meitei ni sai rem mayum mai di ke no ne ba akoi gi pangan ne ba hui rem hai di Meitei ni hui rem mayum mai di ke no ne duna melody loitong bam hai di Meitei ni ko dei di loitong bam ne lotong bam hai di Meitei ne ba lotong bam mai di pangan gi marak tane lotong bam le ba ko do moi lotong bam hai re ba lotong bam mayum hai ne ba labuk tong bam lotong bam ko moi se le ba ko melody hoi gi yumnak si da su pangan yumnak le ba adu loitong bam gi kangbu na pangan on gi bo iram ba su ya ba aina haijaba Meitei sing dagi pangan on gi ba mam le hai do moi sing lui manung da huirem dagi on gi ba su le re loitong bam dei on gi ba su le re labuk tong bam dei on gi ba su le re natragana akoi gi oinam dei on gi ba su le re ba da moijing mayum hai si di moijing da lei gi ba khunda gi ba kangbu sing ni hai re moi sing do Meitei ningthem cha sing dagi oi gi ba ne ba ningthem cha di matam du da yumnak se magi akoi karta mayum ni sanapati mayum ni pukrim panta mayum ni adunia da ne na ta di ba matam oi bagi maramna makoi yumnak to lam du lauraga moijing mayum mai na kau gi ne ba duna moijing mayum gi ahlama akoi gi indigenous forum du da pham pujaram me ba ko indigenous forum du pham puram me ba hai ba pham puram ba indigenous forum da pham puram ba pangan macha haibadi pangan oja sing du pham puram me adu horen magi kari akoi gi yumbi du dadi pangan do yorok tre ba ko dana pangan indigenous ni pangan se Meitei gi lehau da pokpani Meitei ni ngon dagi pokpani magi horok salak pham se horok pham amadi salak pham se Meitei lebak ni aduna ma se indigenous ni lining na Islam oi radi indigenous oi be ya de ha kasum leite Christian oi radi indigenous oi be ya de ba kasum leite ka size na mani aduga akoi gi kaino haisna religion haisna mani caste ma akoi gi Meitei ni community Meitei ni caste ma se akoi ngasai gi Manipur gi lehau de gi pokpa haido Meitei na Manipur lehau di poi bai na moi su Manipur lehau di poi ni ko nongsu bharam de gi laga akoi gi oirakpa nate ba ko mama pa laga akoi sida akoi gi karai dano leiraga oirakpa nate ba ko aduna aikoi gi importance aikoi gi amato be matau aikoi gi yamna thak wangjaba wakhlon punna leminabagi asa ising namata da tongan manga sina leminabagumna Manipur gi lehau da tongan wi chinau sina nungsi chana leminaba achawna macha cha thokpa adugi game du dipuna makta bagi kunung to leiba ngaktani aduga amaga khana chaina ba su hak chu thokani chinau maraktani adopu gyan ta daba singi hoi angang na mai churaga yum mai chakpa huna de ba leite ko angang na mai chura su yum mai chai adumai na akoi Facebook si yamna hai singna sina biba mi gi thamoi sokpa ya ba wa si yamna hai bidaba aduga wakhan khara taba aina thokpa ma hairaga aina ngangin do chumme na leiba nataba mayam gi khara generalize oi mong da ngang ba haina ba hona ba aduga aigi brain da leiba sina aroi ba chummani haibadu leibidaba ai hujik su haijari aina thamjari ba khara si wakhlon tinaba kangbu am lerongani wakhlon aina thamjari ba si yaning da ba kangbu am su lerongani yaning ba kangbu sing duga punna chamina jare yaning da ba kangbu sing du makhoi gi school of thought to aina dum kano tawi gyan tamina ba ya ba maham leragana gyan tamina gani gyan tamina ba ya da ba maham leragana magi school of thought to da chasasno aisu aigi school of thought si da chasage sini thagachari ma'am pura melody lotong bam aroi bagi ko
अदुमाइना मैम पुनमक ngasi pung 13 tasalabnina ai swaise loisinjarage mathangi thangje numita muk lakpiu pung 8 dagi aduga yumja kesen numit chu lakpiu pung 8 dagi adumaina ai hapta amada numini khak mayam da ai live laksai aduga mayam ga smaina wari watai sanaba aduga wari watai gi khutang da tongan tongan ma comment amadi wahang paukhum kamaram hangbi dana akoi gi discussion se hena mapung phami ba si dongsu thagachari ai ngasi Meitei Pangal namasung Pangal gi yumnak sagi matang da khara khaktang aina lanthok sabase kanagumba ichinau sing atopada su tahan biding ba leragadi dum share to biu nungsibi dana aduga makoi gi su comment laksanu aina khangjaba dum share to jage akoi oja Jitendra ningomba ai aujik se loisanjarage aina khud lonajare lakpi wi dum ta thagachari kanogi mathangi matam amadamuk ongkom matam se lominase aduga isinau punamakse akhoi Manipur imana yaifare haiba wahai se Meitei ga Meitei Pangal ga tanatana laiminari ba jati punamukna haiba ngamnabagi damakta aikhoi se afaba pau kholoi amam oiminasi haiba wafam je thamjaraga ngasigidi matang sida loisunjare oja Jitendra akhoi ayaba laujari oja Devendra Melody bayam punamak thank you.